ngasi phongkiba kanglaipak mairadi maruibi ipauksin khongasarga manipur top channel gi maikeri gi miyamna thamjagi ahanmada kwaktha khunaudu yumai tharama ar amadi khunja kharaga loinana yengsinkhre ngarang numidang pung mapan ga makhairam taba matamna Myanmar border gi hek tainana leriba kwaktha khunaudu sakangdaba miyoi khrana mai tharamadagi khuladu gi yum ani tumna mai sakre mai sakpha moiriba kwaktha khunaudu ngasi kwaktha khunjau gi miyoi sing sangsinduna yengsinge hairabada mafam madura leriba ar gi kangbu na thingki tungna ar gi kangbu ga khunja miyoi khraga kwaktha khunaudu sangsinduna yengsinbada yum ani khak tumna mai sakpa thengna ki hairi mai sakraba yum ani eduri kwaktha khunau gi ningthau leisram irabanta amadi W Buda Koba Muyamaki Yumni, Ate Iskulamadi Analang Sang Singba Maisak Palati. Pauxi Sida, Kwakta Kunzaki Muation of Fundorakagi Matung in a day, you might have a pau dungarang, Molpai Kuki Kulgining Town of Kunzashin the Pirakivani. Molpai Kulgining Thomas Hamana Fundorakpada, May Edukana Tabano Haniging Suluba Masakang daba, Naha hum Labna Lebuki, Adubu Makoi Mapamadu Tadokuna, Kulai Tuna Sienki Hedi, Maduna Makatana, May. Thadanabagi damakta leingakki maikeri kwaktha khunau ngak senbagi thabak sathapiu haidi panmayabari kanglup anigi irang si hek horakpari kwaktha khunau gi khunja sing mafam madura leiba ngamdabadigi kwaktha khunjauda selaktuna leibini loinana hauzik imphal gi tungan mafam kharadasu leibi yauri kwaktha khunau da puna yum taraga mangarum leidi yum sing asida hauzik mi amata leitre maduna ngakpi sanminaba leitabadigi mai thabagi thaba asi satharakpani hanasu phongdorakhi Atop Paumana, Manipur Naga People's Front Ki Taramathui Super Mapo Kumon Thoram Pangdokre, Manipur Ing Tapapurana Begidama, MNPF na Matam Kudimukta Sembi Mapuki Mapamda, Taunizari. Ngasi Mars Taraga Mathui English Singaniga Kunga Maria Si Manipur Naga People's Front, MNPF Linkat Kibigi Taramathui Super Mapo Kumon Githoram, Lup Asigi General Headquarter, Battalion Headquarter Amasum, Station Kudinga Mapung Pana Pangdokre. ZHQ the Pangtokiba Thoram the Loop Asigi Chairman Zone Francis, Kasung SP Kanmi Home Secretary, Raisum Hau Defense Secretary Amasum Thomas Newmai Publicity Secretary na Sipcase, Functional Procedure Amasum, Guest of Honor Winners Hargaki, Loidana Manipur Ing Tapapurana Begidamak, MNPF na Matam Kudimakta, Aikoipunamapu Sembiba Mapu, Magi Mapamda Taunizari Haina, MNPF ki Secretary Publicity Thomas Newmai na Press Thokpa Siolasin Haidi. Tauramadu ki Chief Guest Weriba Chairman Zone Francis na Ahan Bamaktada MNPF ki Taramatu Supamapo Kumon 2024 Pau Mapung Pana Pangto Pangambagi Damang Punamapu Sembiba Taibang Mapu Tagat Pongdoki. Loinana, Lup Asigi Piral the Ikai Kumnabu Utpamadi, Lanjang Asida Tawaina Ponta Pikraba Atoba Yawoloisingi Mapamda, Ikai Kumnabu Utki Haidi. Seolasin High, MNPF ki Taramatoi, Suba Mapukumon Asiga Mari Lainana, Weshiagi, Yawolup Singi, Mapam the Yawoli Kaikumnabu Sari, Loinana, Manipurgi Miam, Lup Asibu Mapung Pana Sokat Piduna, Manglom the Sanction Bangaman Biba, Shiki the Miamu Tagat Pafundurakli, Loinana, Yawoli Kaikumnabu Suulakli, Chairman Zone Francis Nai, Leba Amanatragana, any organization Amada Nungshinaba, Tamui Shangba Madi, Akankan Bahabisi, Laterabadi, Mai Pakba Madi, Sokot Bahabisi Lairoi, Warriors in Aran Basurkibak Yanga Piba, Kopi Bangami, Amadi Tazanabal Heli, Aduga, Sokot Papurapangami Habisi, Aikoina Kauri the Banaki, Solos in a Makata Nahai, Nasi Aiko Wesia, Miamda, Lam Karamba, Wakal. Pikrava India gi Mikapo na Hinglubadagi Lebak Tiba Taudokia Matowalaktuna Hokiba Nagakuki Hatna Sunaba Masum Hauseusik Manipura Togliba Me Hum English and Kungo Hum the Satarakiba Kuki gi Proxy Wars in Mamal Yam Lava Mio Bigi Punsi Madi Lantung Kiamasu Mio Lising Humpu and Bana Lanzena Duna Relief Camp Chadang Duna Awana Hingli Punamasi Lam Tabukaramba India gi Kuzil Torang Wesia Miyangi Apun masaktam gi pangal makhatana thugaina ba madi nam thabiya na ba kanglup masil gi marakta hu kam sinduna yengthina hanana ba madi khatna bagi thautok sing thokli India na Wesia miambu nungsiba saduna miyam gi yefana ba sukwa thorang packet kani habi thajaningai kari sulaiti maramdi Manipur hojik thokliba lanas India na namduna thuwalakhibani makhoi gi apambadi aikhoi kanglup masil yengthina hanana ba nungsina handana ba duga makhoina wayel bagi mingda divide and rule policy tawba sini Tara Helaglapa Manipur gi Piba Masida India gi Prime Minister Narendra Modi na Hausa Pawba Manipur gi Lairipi issue asigi matangna Waroisin Puranaba Wahi Maset Ama Pawba Ngang Dabasina Kudamni Hari
सेवल असिना अरोइबदा हाइरिबदि वाथोक अमगी वारोइसिन हाइबसि लाना पुरकप यारोइ वारोइसिन पुरक्सि हाइरबदि पॉलिटिकल डायलॉग तौनबदना ओइथोकनि लाना सिगी विनर लैरोइ हेनदुम मियामना मसिगी अवाबदु नंगनि हाइबसि कावरसि मरम अदुना ngasi इंडिया की खुजिंग थौरांग थोगलिब लान असिदा मांगजरिबा अवाब नंगलिबसि लमदम असिदा खुंदामिनरिबा अखोइ इसल इनाउसिंग खक्तनि अखोइना तिन्नब यादब अवाब उरग इंडिया न खुबा खुदुना नुंगाइब फोंदोकलिबनि मरम असिना हौजिक खुद थानरिब कंगलुक मितै अमदि कुकी इसल इनाउसिंगना थामोइ सेंना वरसिन ओइगदबा लंबी थीरगा वखै मिनदुना तंगदु लैताब मणिपुरमा सेमिनसि खुंदामिनरिब इसल इनाउसिंगना पेनदबा साउनखिबदना मरम ओइरगा खना सैनबा थोकंदुना पुवारी सेमगमसि मसिना तुंगदा हौरकदोरिबा मिरोल लाना लमजिंग थोकनि मणिपुर इंग तप पुरंगनबगिदमक MNPF na matam khudimakta akhoi punamapu sembiba mapu magi mafamda thauninjari nungsinaba thamoi sengba amasum akhangkan ba haibisina watho khudimaki woroisin prokpa ngami haibisi aikhoina kaugumsi haikhi atopa pawmana combined force na Moreh da operation sathabda WIY tablet kg 2.050 fogat pangamkhre हौखिबा मार्च मपन की नुंगथिल पुंग अहुमदगी हौना बॉर्डर टाउन मोरे द लैरिबा कंबाइन टीम की कांगबु हाइबदी मंगा सुबा AR ASP ऑपरेशन मोरे पुलिस BSF अमदी RAF की अपुनबा टीमना मोरे पुलिस स्टेशन की मनुंगसना लैबा ngamkhai बैंक द लैबा युमसिंग अमदी मनाक नकपा मफमसिंग द थीबु हुमबगी थबक सतखि अदबो खुलाइना सिंगबा फगतपा लैखिदे हाइदि मसिगी मतुंगदा नुमित असिगी नुमिदांग वाइराम पुंग मंगागा मखाइ ताबा मतमदा हाइदिबा कंबाइन टीम की कांगबु असिना न्यू मोरे गेट सेंट जॉर्ज स्कूल IB हेलीपैड की मफम सिंगदा पुंग अनिरोम संगना थीबु हुमगी थबक सतखि मदुदा सिंगनिंगाय ओइबा अमुबा मसुगी पॉलिथीन खाव अमा नपी मरक्ता लोसिंदुना लैरम थेंगनखि मखाताना एक्सप्लोसिव डॉग सिजनदुना मफम मदुदा लैरमबा कार्टून खरसु थिजिनखि मदुदा कार्टून अदुदा WIY tablet ni sinगबा 2.050 kg मु ओइगदबा तोंगान तोंगान पैकेट खरदा हापतुन लैरम थेंगनखि IY tablet सिंगदु मरी लेनब मोरे पुलिस स्टेशन खुशनखि लोइना मोरे पुलिस स्टेशन FIR नंबर 102/3 2024 MR PSU S 22/C NDN PSA की मखार केस में लखोतुना थिजन हुमजिन बेगी थबक सथबा हौख्रेरि अमरमदना सकनाइरब लीलारोय इवाई थोइबगी मफमदा अरोइब इकाय खुमनबु उतुना अवाब फोंदोखरे मणिपुर स्टेट सुमांग लीला काउंसिल सुमांग लीला की फंबाक असब फिदाम कलम्बा थोइदोंना मियामन इबाई थोइबा हाइरग हेना खंगनब सकनाइरब लीलारोय ओइनाम थोइबा नहारुप मया लेकाई इम्फाल ईस्ट लेबना इखंग खंगौदन लेखिदब स्टेट की थाक इकाय खुमनबु उतुना अवाब फोंदोकपगी थोरम पांगथोकरे हाइदि थौरम असिदा PS गुणचंद्र शर्मा लाइफ टाइम प्रेसिडेंट सुमांग लीला काउंसिल M पूर्णिमा सिलैमा प्रेसिडेंट मणिपुर स्टेट सुमांग लीला काउंसिल L Tarpon Singa Advisor Sumang Lila Council Ketri Zugindro Chairman Award Committee Sumang Lila Council na President Member Sing Oina Saruyaki Manipur State Sumang Lila Council gi Lifetime Secretary Sokrapam Hemantana Thauram Madugi Taram Opagi Warol Thamkibaga Loinana Lilaroi Thoibana Ngalingi Matamna Sumang Lila Gitama Katokpiram Bakaya Busintaki थौरम सुमांग लीला काउंसिल की जनरल सेक्रेटरी युमना नीलचंद्र हाइकिबदा सुमांग लीला की कथोपीरंबसिंग लेखिदब मतमद स्टेट की थाक इकाय खुमनब उत्पा हाइबिसि सुमांग लीला कन्ननब इहौ सकटपा काउंसिल की कैलेंडर थौरम अमनि लोइनना खुनाय से कन्ननब थौदांगसिंग मनुंग लीला कनबा इहौ असिसु अमनि हाइबदा हेमम थोकलायखि मांगना लेखिदबद सुमांग लीला की तैबंग अचौब मफम अमा हांगदुना लेहौरगनि सुमांग लीला काउंसिल लेहौरिब इमुंग मनुंग अवाबद सुसर यारे हाइखि इंकुमजा लिसिंग अमग समपनगा मार्फुगनि थोइदा इम्फाल यात्रा कम ड्रामा एसोसिएशन की मियामना यामना पामनखिब लीला खमनु 82 हाइदिब लीला असिदगी माकपु इबाई थोइबा हाइना खंगनरखिबनि लेखिद्रब लीला रोयसिना नॉर्थ इम्फाल मणिपुर यात्रा मंडल नहारोल खोंगथांग आर्टिस्ट एसोसिएशन सिंगबा लीला कंगलुप्त योरंखि लीला रोयसिना लीला सामगी मथक्ता कुमलखिबदनतना लीला कयास डायरेक्शन पीरबग लोइनना बेस्ट एक्टर बेस्ट डायरेक्टर की मना फंखि मतम सांगना मियाम की सेवा तौरमलब मतुंग इंग्लिशिंग अनिगा तरागा तरेतगी हक्चांगी फिबमना मरम ओइरगा पीसमेकर आर्टिस्ट एसोसिएशन की लीला कंगलुप्तगी पोताखि महाकना पामना लीला सिंग मरु ओइना आरबी खान कैसामतुंग थोइबी रिफ्यूजी सभी सनौ एक्सप्रेस लव 2000 फजबीगी मपु तामो मिसकॉल बाय बाय इम्फाल कैदंगोइ सतकनी माओगी इबाई इनमना सिंगमनी हाइदि
Maka satharak poina tentang na kanglay paki mairagi editorial thamjagi Moreh kuki leni haina phongna Laorakpada leingakna karigi tuminna leisillibano Manipur kanglup ani gi oiba sathiraba lana mathokli sen kuki singna Manipur maset tana thugaiduna apunba Manipur gi ngamkhai manungdagi separate administration haibadi kuki len tana na akan makhongjang sangsili haibasi Manipur leingakna khangdaba gum tauri haiba yai Chief Minister N. Beren Manipur Thugainaba Apong mo yeknaba masak muna khangle yeknaba dadi kaidongai de su surrender tawroi haina sak thokna makanti thokna phongdokrabasu haidokhibu wapam madugi sapjaba thabak pangthoktuna masak muna khanglaba Manipur Thugainaba honariba yeknaba singi mathakta maraibak Manipur kananaba paikat phamthokpa thaba aduri paikat pangamdri masigi ona tainabada Lok Sabha election BJP na outer amasum inner da thadokpa mirep sungsoi soidana mai pakhan biu haina board ki bikhya ni barom da haus gyamna kana sathaduna lairi masi tasengna sumdabani Manipur thokliba kanglup anigi sathiraba tha tara helaklaba lana si han ingna tapna loisinna ba khonapam thokpani sairak sida border town Moreh da lairiba kuki nupi singna masong phanduna mukhai duna Moreh si kuki leni haibasi khangdrabara haiduna mafam madura ngak sian beki thabak toriba Manipur police da makhau pongna phongdokibadu tana wapam madumak phongdokiba kuki nupi edugi masak khanglaba phawba leingakna karigum lokhatpam thokpa ain goiba thaba amata lokhotna lairibasi karigi no haibasi Manipur miyam gi amatu oiraba uhangwairi Manipur Thugai Vibes India Thugai na basin mani haibasi Manipur gi Chief Minister na khangpham thui maduna Moreh bu kuki leni haiduna phongna hairaba phawba tuminna leisinba haibasi pangdaba Manipur leingakni haibadu takuni maduna Manipur sit leingak lairi sasal lairi haibadu mayek singna Manipur leingakna takpangamgadabani Manipur leingakki mamangda Manipur Thugai na bamiyoi sing phongna thulaktuna Manipur leingak amadi miyam da landarakpa Moreh Chusampur kangpokpi amadi kuki na taba mafam singbu kuki leni haina phongna hairakpa matamda leingakna tuminna laithokpa haibasi khwaidagi sumdabani maduna Manipur Thugai na honariba apphongba yengna sing asi Chief Minister na masak muna khangle hairabanina makhoi gi mathakta lokhatpam thokpa Laibak Thugai na honabigi ain goiba thabak sing adu lokhatuna matik saba saira adu piba ngamlabadi laibak miyamna Chief Minister amadi Manipur leingak pu thagat kani haibasi Chief Minister na khangna thabak pangthokpam thui